Union Home Minister Amit Shah's maikeidagi Manipuri oina leiriba irang asi peaceful oirakle maitei amasung kuki furupki miyosing wari sanaba haurakle achuba matamde irang loiragani haiduna Lok Sabha gi oiba parliamentary mifamda fongdokhiba Nakalamurumda chenaba yenaba kayama leibena maram oiduna ngasi fawba pangthoktuna adumak yaihthoktuna lakhiba delimitation gi oiba thabak adu Manipur yauna Northeastern state marida thaum gi manungda pangthokadabani haiduna Supreme Court ki maikeidigi anauba order ama pirakhiba Masigumlaba matam asida aikoigi lamda Manipur hairiba state asigidamakta miyamna khanduna thagatkiba Luchingba Singh MLA Singh ki maikeidagi semduna leiramba miyamgi popular government adu popular CM na resign tawkhiba matungda anauba lenga ama semba ngamdana leibidagi ngasi fawbada president rule chalaiduna lakli Manipuri oina leiriba irang amanung asida nauna lakliba political crisis asibu loishinnabagidamaktani haiduna ruling party gi oina leiriba MLA Singh gi oiba mifam ama famnabagidamakta notice ama thokhiba adusu nonghek nganbaga ana ekna maram oiduna mifam adu yeithokre haiduna thorokhiba notice adugi matungda anaubu wafum amata takidre punbagi oiba pausi thoidongna taba leitre absolute majority leituna party amagi maikaidagi chap chaba fangfam tokba majority sit leiduna Manipur hairiba state asigi assembly gi lengak sema ngambagi power adu leijaba taraga sungasi fawba lengak semduna leireklibasi aduki matik yamna kuisilakle Kangbu amana hai aikoi masel gi marakta nungaina da bayena ba karimata leite amana amamo hai tawbatu leiriba khudingma asigi yamna manaba pakhum ama haiba taragadi hai command gi maikeidi gi center gi maikeidi gi atuba matam lenga ama sembirakani haibagi asa tawri haibu wafum asini Amada hanglui aigi oinadi hai kamana pirakpa yathang adu adumak ingani amada fanglui hai kamana hablakpa luchingba adugi makhada adumak chatkani haibu wafam singaktuni hai kamangi oiba yathang singairingaida ngasi Manipur hairiba state asida lamdam asigi leiriba miyam praja singi maikeidagi aikoigi damakta yengsillu aikoigi damakta thabak taw haiduna miyamna khanduna thagatkiba elect tawduna thagatkiba luchingba sing adugi oiba lenga adu ubu fanglaktaba matamsi phana kuisilakle High Command gi oiba yathang High Command gi oiba order asi yamna kanna ngainaringaida Supreme Court ki maikeidagi amuk matam kuinadagi loshillu yadana chayetna duna adumak leirakliba makha chathau yadraba delimitation gi oiba process asi tha ahum gi manungda loshinnabagi damakta Supreme Court ki maikeidagi central government da anauba yathang amamuk tawtharakli High Command gi oiba yathang laktuna Manipur hairiba state asigi oiba anauba lengak sembagi oiba matam asiga delimitation gi oina lakadoriba process asiga kanana hana hangadoriba no haibagi oiba wang asini matang asidi haujik yamna kanna phongdoknarakliba Supreme Court ki order matung asida wawa launnarakliba delimitation hairiba asigi matangda amul yingbinasi isam samna aikoina icham chamna khangba yabo wafam amada haiba taragadi delimitation hairiba asi Kariguma state amagi manungda leiriba constituency sing aikoina kendra hairiba mafam sing asigi boundary sing asi matamgi matung ina missing hengalakliba adugu yengduna leiriba miyosing adugi oiba political gi oiba representation asi balance oina thamnabagi damakta nahuna na hairiba kendra natrina constituency sing asigi oiba mafam sing asi anoba boundary sing yektuna karamba mafamda hengani karamba mafamda hangani haiba aduni India hairiba country asigi oina delimitation gi oiba process asi Delimitation Commission of India haiba independent body ama President of India gi maikeidigi appoint tauba amasung election commission ga khusamnaduna chatpinnaba kangbu asigi maikeidigi pangtoi India gi oina delimitation gi oiba process asi marirak pangtokre ihan hanbada 1952 gi oiba delimitation Hairiba delimitation asi 1951 gi census the best of oiki. Ani shubasina 1963 delimitation ni masina 1961 gi oiba census the best of. Ahum subada 1973 da 1971 gi oiba census report yengduna tauba amasung matangdana 2002 gi oiba delimitation gi oiba process asini hairiba asigi oina 2001 gi oiba census asida yengduna check tauki. 2002 gi oina pangthokhiba delimitation gi oiba process adu 2001 gi oina lakhiba census adu da chena ba khara lakpadagi Jammu Kashmir amasung Northeastern state oidiba Manipur Nagaland Arunachal Pradesh amasung Assam hairiba state mari asidi yaukhide
ꯍꯥꯏꯔꯤꯕ 2002ꯗ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈꯤꯕ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯗꯨꯗ ꯌꯥꯍꯧꯗꯕ ꯁ꯭ꯇꯦꯠ ꯃꯔꯤ ꯑꯁꯤꯅꯤ ꯅꯍꯧꯅꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯊꯦꯡꯊꯃꯟꯈ꯭ꯔꯦ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯊꯥ ꯑꯍꯨꯝꯒꯤ ꯑꯣꯏꯕ ꯃꯇꯝ ꯊꯥꯔꯛꯂꯤꯕꯁꯤ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ 2002ꯒꯤ ꯑꯣꯏꯕ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯗꯨ ꯄꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯈꯤꯗꯕꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯁꯤ ꯆꯤꯡꯒꯤ ꯑꯣꯏꯕ ꯃꯐꯝ ꯈꯔꯗ ꯄꯣꯄꯨꯂꯦꯁꯟꯒꯤ ꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ 2001ꯒꯤ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯁꯦꯟꯁꯁ ꯑꯗꯨ ꯌꯦꯡꯗꯨꯅ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯤꯠ ꯍꯦꯟꯅ ꯐꯪꯅꯕꯒꯤꯗꯃꯛꯇ ꯄꯣꯂꯤꯇꯤꯀꯦꯜ ꯄꯋꯥꯔ ꯍꯦꯟꯅ ꯐꯪꯅꯕꯒꯤꯗꯃꯛꯇ ꯅꯤꯌꯣꯝ ꯂꯥꯟꯕ ꯃꯑꯣꯡ ꯑꯃꯗ ꯄꯣꯄꯨꯂꯦꯁꯟ ꯍꯦꯟꯒꯠꯍꯜꯂꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯆꯌꯦꯠꯅꯕ ꯂꯥꯛꯄꯗꯒꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁ ꯑꯗꯨ ꯃꯈꯥ ꯆꯠꯊꯕ ꯉꯝꯈꯤꯗꯕꯅꯤ ꯆꯌꯦꯠꯅꯕ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ 2008ꯇ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯀꯣꯔꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯜ ꯇꯧꯗꯨꯅ ꯊꯝꯈꯤꯕ ꯑꯁꯤ ꯉꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯨꯏꯔꯛꯂꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯑꯣꯟꯕ ꯀꯌా ꯑꯃꯁꯨ ꯂꯥꯛꯈ꯭ꯔꯦ ꯑꯑꯣꯟꯕ ꯀꯌా ꯑꯃ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯃꯇꯝ ꯑꯗꯨꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯆꯌꯦꯠꯅꯕ ꯑꯗꯨꯁꯨ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯤꯟꯊꯈ꯭ꯔꯦ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯊꯪ ꯑꯁꯤꯅꯤ 2020ꯗ ꯅꯍꯧꯅꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯑꯣꯏꯕ ꯀꯃꯤꯁꯟ ꯑꯁꯤ ꯅꯧꯅ ꯁꯦꯝꯒꯠꯂꯕ ꯃꯇꯨꯡꯗ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯃꯈꯥ ꯆꯠꯊꯔꯛꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯑꯣꯟꯕ ꯀꯌా ꯑꯃ ꯂꯥꯛꯂꯤ ꯌꯨꯝꯊꯪꯅꯔꯤꯕ ꯑꯁꯥꯝ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯐꯕ ꯐꯠꯇꯕ NRC ꯑꯃꯗꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯁꯥꯝ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯕꯦꯁꯌꯥꯔ ꯑꯃ ꯊꯝꯂꯕ ꯃꯇꯨꯡꯗ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯈꯥꯏꯗꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯋꯔ ꯁꯦꯔꯤꯡꯒꯤ ꯑꯣꯏꯕ ꯈꯦꯠꯅꯕ ꯈꯔ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯌꯨꯝꯊꯪꯅꯔꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯔꯗꯔ ꯑꯣꯏꯕꯅꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯗ ꯏꯟꯇꯔꯅꯦꯁꯅꯦꯜꯂꯤ ꯋꯥꯡꯃꯗꯒꯤ ꯂꯥꯛꯄ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯁꯟꯒꯤ ꯑꯣꯏꯕ ꯏꯁꯨ ꯑꯃ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯤ ꯃꯁꯤ ꯃꯤꯖꯣꯔꯥꯝ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ ꯊꯣꯛꯂꯤꯕꯅꯤ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯁꯨ ꯅꯤꯡꯊꯤꯖꯅ ꯇꯧꯕ ꯂꯩꯇꯦ ꯃꯁꯤꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯁꯟꯒꯤ ꯑꯣꯏꯕ ꯏꯁꯨ ꯀꯌా ꯑꯃ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯍꯦꯟꯗꯣꯔꯛꯇꯨꯅ ꯍꯧꯖꯤꯛ ꯑꯁꯤ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯑꯣꯏꯕꯅꯤ ꯍꯥꯏꯕ ꯏꯊꯅꯤꯛꯀꯤ ꯑꯣꯏꯕ ꯏꯔꯥꯡꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯂꯥꯟꯐꯝ ꯑꯃ ꯊꯣꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯁꯤ ꯑꯅꯥ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯐꯥꯎꯕ ꯉꯁꯤ ꯂꯣꯏꯗ꯭ꯔꯤ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯍꯧꯖꯤꯜꯂꯛꯄ ꯃꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯆꯠꯊꯔꯛꯄ ꯍꯥꯏꯕꯁꯤ ꯃꯇꯝ ꯆꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯅꯥꯔꯣꯟꯗ ꯂꯣꯟꯅ ꯆꯪꯁꯤꯜꯂꯛꯄ ꯃꯤꯑꯣꯏꯁꯤꯡ ꯊꯤꯗꯣꯛꯄꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯗꯨ ꯍꯦꯛ ꯍꯧꯔꯛꯄ ꯃꯇꯝꯗ ꯐꯅ ꯌꯥꯝꯅ ꯐꯪꯕ ꯍꯧꯈ꯭ꯔꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯣꯁꯦꯁ ꯑꯗꯨ ꯐꯥꯎꯕ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯌꯥꯝꯅ ꯆꯥꯎꯕ ꯏꯔꯥꯡ ꯑꯃ ꯂꯥꯛꯈ꯭ꯔꯕꯅꯤ ꯊꯤꯗꯣꯛꯄ ꯉꯝꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯇꯧꯒꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯊꯤꯗꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯀꯌా ꯑꯃꯁꯨ ꯂꯩꯔꯝꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯔꯥꯡ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯅꯤꯡꯊꯤꯖꯕ ꯁꯣꯂꯨꯁꯟ ꯑꯃ ꯂꯥꯛꯅꯕꯒꯤꯗꯃꯛꯇ NRC ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ NRC ꯇꯧꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯑꯁꯤ ꯃꯇꯤꯛ ꯆꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯀꯣꯟꯁꯇꯤꯇ꯭ꯋꯦꯟꯁꯤ 30 ꯂꯩ 30 ꯑꯁꯤꯒꯤ ꯃꯅꯨꯡꯗ 10 ꯑꯃꯗꯤ ꯍꯤꯜ ꯑꯦꯔꯤꯌꯥꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯕ ꯔꯤꯖꯥꯔꯚ ꯁꯤꯠꯅꯤ ꯍꯥꯏꯔꯤꯕ ꯁꯤꯠ 10 ꯑꯁꯤꯗ ꯍꯤꯜ ꯑꯦꯔꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯁꯇ ꯆꯟꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯍꯦꯛꯅ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯚꯣꯠ ꯂꯦꯞꯄꯁꯨ ꯌꯥꯗꯦ ꯃꯁꯤꯒꯤ ꯁꯤꯠ ꯑꯁꯤ ꯑꯣꯏꯕ ꯌꯥꯗꯦ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ 90 ꯑꯁꯤꯅ ꯑꯟꯔꯤꯖꯥꯔꯚ ꯑꯣꯏꯕ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯍꯦꯛꯅ ꯉꯝꯕ ꯇꯥꯔꯒꯗꯤ ꯂꯥꯛꯇꯨꯅ ꯑꯗꯨꯃꯛ ꯚꯣꯠ ꯂꯦꯞꯄ ꯑꯃꯁꯨꯡ ꯃꯐꯝ ꯑꯁꯤꯗ ꯚꯣꯠ ꯀꯥꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯂꯩꯕ ꯁꯤꯠ 90ꯅꯤ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯖꯤꯔꯤꯕꯥꯝ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗꯒꯤ ꯍꯧꯔꯛꯈꯤꯕ ꯃꯤꯑꯣꯏ ꯑꯃ ꯅꯠꯇꯕ ꯇꯥꯔꯒꯁꯨ ꯉꯁꯤ ꯃꯐꯝ ꯑꯗꯨꯗ MLA ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤꯅꯤ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯕ ꯂꯣꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯛꯂꯕ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯏꯟꯗꯤꯌꯥꯗ ꯃꯔꯁ ꯇꯧꯗꯨꯅ ꯌꯥꯎꯈꯤꯕ ꯃꯇꯝ ꯑꯃꯗ ꯅꯤꯡꯇꯝꯅ ꯂꯩꯔꯝꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯤꯜ ꯑꯃꯁꯨꯡ ꯚꯦꯂꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯣ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯁꯤꯠꯁꯤꯡꯒꯤ ꯑꯣꯏꯕ ꯀꯣꯟꯁꯇꯤꯇ꯭ꯋꯦꯟꯁꯤ 30 ꯑꯁꯤꯗ ꯁꯤꯠꯀꯤ ꯑꯣꯏꯕ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯃꯁꯤꯅꯤ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯆꯌꯦꯠꯅꯕ ꯂꯩꯔꯛꯂꯤꯕ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯤꯡꯖꯤꯟꯗꯨꯅ ꯂꯥꯛꯈꯤꯕ ꯉꯁꯤ ꯐꯥꯎꯕ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯃꯥꯏ ꯄꯥꯛꯈꯤꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯠꯀꯤ ꯑꯣꯏꯕ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯁꯤ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯈꯔ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯗꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯆꯌꯦꯠꯅꯕ ꯀꯌా ꯑꯃ ꯂꯩꯔꯤꯕ ꯑꯁꯤ
ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤ ꯄꯤꯛꯆꯕ ꯇꯥꯔꯒꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯕ ꯐꯨꯔꯨꯞꯁꯤꯡꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯕ ꯃꯐꯝ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯧꯅ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯑꯣꯄꯤꯅꯤꯌꯟꯁꯤꯡ ꯊꯣꯔꯛꯀꯅꯤ꯫ ꯇꯧꯕꯇꯕꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯈꯟꯗꯣꯛꯇꯨꯅ ꯅꯧꯅ ꯆꯪꯁꯤꯜꯂꯛꯄ ꯃꯤꯑꯣꯏꯁꯤꯡ, ꯍꯥꯟꯅꯒꯤ ꯑꯣꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯕ ꯑꯁꯦꯡꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯔꯛꯀꯤ ꯑꯣꯏꯕ ꯈꯦꯠꯅꯕ ꯑꯗꯨ ꯌꯥꯝꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯌꯦꯠꯊꯣꯛꯇ꯭ꯔꯤꯉꯩꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯊꯣꯛꯈꯤꯕ ꯍꯥꯏꯕꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯁꯦꯡꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯡꯖꯕ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫